Manipur Lenga ki Directorate of University and Higher Education ki liching makhada Thoubal District ki Wangjing da leiba YK College da World Population Day 2025 palan thoram ki saruk ama oina Benefits of Demographic Dividend Amidst High Population haibasida Nongmagi oiba state level workshop among si Pangthokhre YK College ki Internal Quality Assurance Cell IQAC amasung Seminar Committee anina punna sinkiba workshop adu haudokpagi thoramda Thoubal College ki Principal Professor A. Nabachandrana Athoiba Mithunglen, YK College ki Principal Professor K.H. Jugindrona Thoramapu Aduga, YK College ki Physics Department ki Head of Department O. Binoy Kumarna Akhanaba Mithunglen Oina Sarukyaki. Session anithok na pangthokiba workshop adugi ahanba session da Dhanamanjuri University ki Department of Statistics ki Professor and Saratna Benefits of Demographic Dividend Amidst High Population Growth in India Aduga Anisuba session da Government of India ki Ministry of Home Affairs ki Thabakta ki Potharaba Research Officer Dr. M. Mani Mohonna Meeting Demographic Profiles of Manipur State haibasing asida che pathoktuna khananainaki Workshop adu pangthokpagi nunggi oiba warol piraduna YK College ki Economics Department ki Head of Department N. Tezendrona World Population Day 2025 palan thoram pangthokpaga iroinana Benefits of Demographic Dividend Amidst High Population haiba asida Nongmagi oiba state level workshop asi college asida pangthoksabani Workshop asi pangthokpagi maru oiba pandamdi hauzik Manipur gi context da yenglaga naha oiriba mising hengatlakliba asida makhoibu karamna pukning thogatuna senmitlon fagat hangadage Innovation amadi social development ta saruk yahangadage haiba asida key stakeholders sing punsilaga khananainaduna tanja adu launaba pangthokpani Senmitlon economics growth fagathanba haiba asida housing working age 15 to 64 years ta lairiba miyoi kaya sing asibu thauna hapnaba mateng pangnabagidamak health education skill development amadi job creation haiba sing asida mityeng thamduna changsinba Academic institutions, government bodies, NGO sing amadi local business singa punna khutsamnaduna naha singa sigi pukning thaugatnaba lalong lambi kaya semba sumathau tari haiki population ji hengati yalana mini partaki immigrant lowa ramana German gumba Switzerland gumba western countries gadi missing ji chuki fertility rate ji hanga gidana to padaki kauraga adum logo matam moy jekti duga koi gi laibok phabanga koi pu liba india gi saru moina manipur su fertility rate ji yam no wang ba bel da lai ne koi gi se adu manipur gi khara handai na ta jai aduga prithvi ki population se around 8 billion kum bale ya si gi manung se da india ga china su eastern part ne na mana india gi almost every part ni population se ultimate ekapa ani seda 1.4 billion khare ke andar to india to usi he bani ani bujala ga around 3 billion la out of 8 billion ka india ga china kan ka 3 billion le khale aduna pochi musi mi yam le di phaba ataba amangjaba tongjaba adugi tangdal la ni Pakistan Bangladesh Indonesia si pare chini India ne China ne aur prithvi ki missing se swaida loi lai bani India ki sahi madi hangali ko missing se Australia ki missing lagi he aduna usi prithvi da super power si America no woi bani sahi khare ki manu jida hoje je ko ko da China to la ki o ma dum lai adu sahi khare ki matung da around 2050 ada da India amu ka na super power first mako thangani na haibu prediction lai paramji do haibu India is the youngest country in the world India se paidagi na hawe ba youngest country haibani paramji India ki population si gi saru chai tara ni pa de ku sa ba ba bangal kan ba abu ko namba mi si ajuki mate yang re China de ya ma ka hen re China ki ma gi kanodi population ki hengat pa yadana ba na one family one side to two side one family to almost 3 ko ya re adu india ki adu ba system ma lai ta ne india ki missing se to ki mati yang re adu na population growth che pa na thingbe ya ba no cha 1970s 80s ra ida
ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯗ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯌꯥꯝꯃꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯥꯀꯜ ꯑꯃꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯁꯨ ꯅꯥꯀꯜ ꯑꯃꯗꯗꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯛꯇꯣꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯌꯪꯒꯦꯁ ꯀꯟꯇ꯭ꯔꯤ ꯑꯗꯣ ꯌꯪꯒꯦꯁ ꯀꯟꯇ꯭ꯔꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯃꯁꯤꯡ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯂꯦꯕꯔꯒꯤ ꯑꯗꯒꯤ ꯍꯥꯏꯌꯔ ꯄꯩꯁꯥ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯕ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯕ ꯏꯀꯅꯃꯤꯛ ꯒ꯭ꯔꯣꯠꯀꯨꯝꯕ ꯌꯥꯝ ꯂꯥꯛꯄ ꯑꯗꯒꯤ ꯅꯨꯄꯤꯔꯣꯝꯗꯁꯨ ꯍꯧꯖꯤꯛꯇꯤ ꯏꯚꯟ ꯄꯥꯏꯕ ꯑꯗꯨꯝ ꯂꯩꯈꯠꯂꯦ ꯅꯨꯄꯤꯁꯨ ꯊꯕꯛꯁꯨ ꯁꯦꯟꯒꯤ ꯑꯗꯨꯝ ꯂꯩꯈꯠꯂꯦ